Online Manipurgi Numidangi Pau mi ing tabiriba pumnamak puthoi laisrumna khurumjari ahanbada maruoiba pau chahi tara helaba fauba lengakna ST gi recommendation thadabada pendaba phongdokre lengaksina furup asi kayam kuina namthakhigadawri STDCM chahi tara henjilaklaba faubada Manipur lengakna ST demand ga mari leinana hauzik fauba recommendation thadana thamli haibaga loinana lengak asina furup asibu kayam kuina namthaduna thamkhige haribano haina Coordinating Body Scheduled Tribe Demand Committee Manipur STDCM gi convener Waikom Ananna Phongdokre ngasi nungthil Major Kholda laiba Manipur Press Club ki thangjing hall da pangthokhiba paumi singa unaba amada Waikom Ananna makha tana hai Meitei bu ST lista chalhanna bagi damak center da recommendation thabiu haina state lengak ta chahi tara hena takna duna laglaba fauba lenga asina ngasi fauba thavidana lairi thawong asidi lenga asina Meitei singna namthare haina logani Mahang nahai Meitei singbu Scheduled Tribe list ta chalhanbaga mari leinana October 6 ta Imphal gi konung mamangda leiba iboyama sumang lila sanglenda miyamgi mifam pangthokani mifam asida lamdam asigi CSO sing amadi miyam saruk yabiu loinana mifam asida miyamna sumari leinaba wafam sing pukhatpiu haiki yeknabada sijinnagdaba khulai ekhoi maselgi marakta sijinnaba toklasi Federation of Haumi Tha sigi anida Ukrul District ki manung chana lairiba hunpung amasung hunful khul anigi khunja singi marakta lamgi wahaudagi thorakiba irangna maram oiraga Jenims Hospital da laikan aduna lairakhiba YR Pamrayo kuntra apokpa Ramlung Masangba kauba miyoi ama laikhidabaga loinana thaudo aduda laikhidaba miyoi mari sukre thaudo aduga mari leinana Aruba fifam da Jenims Hospital da miyoi taraga mathoi pukhatuna laikanarakibagi manungda mahak ngarang laikhidabani nakal amaromda thaudo adubu Federation of Haumi gi maikaidagi nungaitaba phongdokpaga loinana hunpung amasung hunfun gi khunja singi pungning phathabiduna makhatana pamdaba thaudoksing thoalagumsi haina appeal tawrakli loop asigi cherol amada lamdam asigi yelhomi yek salai oriba tangkhul furuki hunpung khul amasung hunful khulgi marakda lamgi chayanaba thorakpadagi hingsa yawo thogdok adugi damak thamoi sokna nungaitaba phongdokladuna mapa macha machin manawgi marakta thokpa thogdok oibana amuka hena thamoi sokalle yeknabada sizinnagadaba nongmai khudingma ekhoigi irakta sizinnabasi makhatana thoktanaba khunbu singna hotnabiu mapandagi hajilakpa mitop singna iramdam asegi yellow furup singi lam kaya leptana lausilakpana yumbu singi laifam nongmangi mangsilakli ngasidi kuki foreigner singna makhoigi lamni haina chingi mafam khudingma kuki land jalengam haina maming thonjinduna malengi miyamda namthak tawbada natana India lengaksu makhoigi tonganba state ama demand tawrakli aikhoina aikhoigi yeknaba masak khangna thengnaba changli Masegidama ekhoigi thongna adu utpa mathau tarakli haina cherol asina palli makha tarakpa update Jiribam dagi Imphal changlakpa gari kharagi so munduna pukre National Highway 37 Imphal Jiribam lambida potlam kaya puduna Imphal changlakhiba gari kharadagi miyoi kharana gari so munduna pukre thaudo aduda chenabani haiba miyoi khara police ki kangbu police station da kokhatuna wahang pahong chathakre haidi thaudo asigi matangda pauche sina phangba paugi matung inadi ngarang Jiribam dagi tholakhiba gari sing ahing nongyaida noneda thunglakhibaga loinana gari sing adu none police station da khara chatlaga leiba police outpost amagi manakta khamduna ngaihak pothaduna leikhi cheraktuda numidang pung Tarani thoiga mininifu mangarom tarakpa matamda miyoi khara laklaga gari driver singdagi kihan khanganbagi thabak chathaduna namduna gari gi so sing mullaga pukhibani haidi thaudo adu thokraba matungda driver singna none police station da wakat padagi police ki kangbuna thijinbagi thabak chathaki thaudo aduda mapung oina chenabani haina KP Namal kauba amma yauna miyoi khara police na kokhatpaga loinana machil hangnabagi thabak chathakre loinana none da panduna leiramba gari singsu Imphal gi damak none thadokre haidi Makha tarakpa update da Manipurgi MLA humpu wakhal manadrabadi santi purakpa ngamloi lamdam asigi miyamgi mihut oina state asigi luchingbu oina thamliba kendra humpugi MLA singna party ki khenaba thamdana lamdam asi chawkhanaba honadrabadi santi purakpa ngamloi apunmana pangalni haina ipai pu singna hainaramba adu ngasigi mirol asida kendra humpugi MLA humfuna warep ama lobada kok chungsinnabagi mahutta political party ki khenaba miyengda thabak tawri haibasi mipung khudingmang na khangnarba ngaktani tongan ba community kayana khundaba lamdam asida hojik fawagi oina lengakna sakhanglaba furup kuntraga marigi miyoi singna nungsi chanana chahi kayagi mamangdagi amata oibagi saktam adu ngaktuna lakli apunbagi saktam ngangnaba honarabasu tongan ba furup singi maraktagi makhoigi oiba tongan ba wakhalon amadi demand kaya tawduna ikhoi maselgi marakta nungsibagi lipunda singsep hek thabagi thogdok thokhidaba natte adumakpu matam dugi oina pankhiba lengakna state asida thokhiba irang sing adu makhoigi haisingba amadi apunbagi oiba warepna
loishinkiba ngaktani haukiba chahi 2023 gi May 3 dagi mapandagi changsilakiba kuki narco terrorist singa state asida hana leiramba kuki singa punsinnaduna makoigi oiba tongan balenga ama tanaba horakhi makoigi oiba tongan balenga adu state natraga central lengakta tanbagi mahuta chahi kayagi mamangdagi khundaminaduna leiraklaba Meitei singda atamnana onsenduna lan horakhibani majority na hairiba Meitei singna lamdam asida thokiba irang khudingmakta nakal animaki mayai leftuna waroisin puraknaba honakhibani adumakpu haujik chatharakliba kuki narco terrorist singi lan asidi chap chaba pandam amadi wakhalon khangdabagi mathakta afaba makalgi khulai sijinnaduna nupi angang khaktana pumnamak manghannabagi chatharakliba lalong asimakti khundaminariba furup khudingmakna amata oina thengnaminaba mathau tai chahi amaga makhairom faraklaba lan asina miyoi chaniyangkhai romgi mathakta sekre kaya ama ngasi fawwa thiba khangdana leiri yum kaya maina tumna chakhibada natana miyoi lising humpu rom na masagi mayum makai thadok tuna relief camp ta leiri asiguma kanglokki irang asi loisinaba central lengakna concrete oiba wafam amata ngasi fawbada fongdokpa leitri nationalism की वखलों द मालेंगी मफम कया द शांति की वरी संदोकलिबा प्राइम मिनिस्टर नरेंद्र मोदी न मणिपुर द मिसी मिना यावना थोकलिबा लान से की वरिसन पुरकना बहोना बगी महुता नोंगमता फावबा मणिपुर द लाक्तुना हकथेंगना यंगसिलद्री मिखल की ममांगदा मणिपुर द सेंटर की लुचिंगबा कया हफ्ता कांगना लाक्लबसु इरांग असिगा मरी लेननादी ngasi फावबदा सेंटर की लुचिंगबा सिंग लाक्तुना यंगसिनबा लेट्री ओपोजिशन की लीडर ओरिबा राहुल गांधी न मणिपुर की अवा चैथेंग नंगलिबा मफम सिंगदा हकथेंगना अहुमलक लाक्तुना उनाख्रे यूनियन होम मिनिस्टर अमित शाह सु स्टेट असि इरांग असि यंगसिनबा लाक्लमलगा नुमितारा मंगानी की मनुंगदा लाक्तुना वरिसन पुरकनी हाइना मियामदा थाजबा पिरमलबसु अमुखना लाखिद्रे थोकलिबा लाना सि लेबा अनि की मरकदा थोकपना ते स्टेट अमगी मनुंगदा मचिन मनाव ओइना खुंदा मिनारंबा कुकी अमदी मितै अनि की मरकदा थोकपा लान ओइबना स्टेट अमदी सेंटर दा लेंगाक पाइरिबा बीजेपी की लुचिंगबा सिंगना लाना से थुबा मतमदा लोइसिनबा होना हौद्रबदी मैरिक पीदगी मैजाव बिथोकतुना येलौमी सिंग असि तुमना मांगखिबा याबगी अकिबा अदु लई फिबम असिदा मणिपुर दसु हौजिक चथरिबा असेंबली सेशन दा ओपोजिशन अमदी रूलिंग ना मणिपुर कननाबा वारेफ लौबा मथौ ताई सेंटर की वाफम ngaibagi mahuta state asigi MLA singna manipur kananaba chapchaba waref lawduna center da taksin gadabani manipur gi apunbagi saktam kayaklabadi khundaminariba furup sing nungsi sanana leiminaba ngamloi haibasi khanthaba matam yore